Image PAODAM miyang tabiriba sungbu yumnam Anuradha Devina ikongna khurumjari. Hauzik maroiba PAODA Sana Laibang Manipur State Song oinanabagi State Cabinet na pass tawkre haina Chief Minister N Birena haikre. Thabak suan gane haina pukhiba miyoi ama onnairaba matungda hatopiramle. Theater training ko on Moirang Parva tradition ngasidagi hodokre. Loinana Afghanistan da commercial flights and five things in Kre, Kabul airport of Myanmar Kre. House Pausan on a Pizadi. Chief Minister N Birena High Kre, House Lady Balenga Kasi, Tahi Mari Makai Mapung Parakle, India Ge, Tahi Taruk Taret Ki, Niti Ayoki report, Matugina, Manipurgi law and other Gipuk Bum, Pagalakpaki reporter, Panayaure. Lalolo Puna, Lichangamaga Sumna Kuntramapon Kulai Tadukuna, Legang Tachanglakle. Matam amada bant blockade national highway lambida truck driver singna awaba thingna masang laitre thau liter amage petrol pump da ehing jarik na batokre jingatam ga nungsinaba mari phagala phagaloina na COVID-19 ge ani suba web ase thengna naba hana leram daba medical infrastructure amade medical oxygen hana naba linkhatuna oxygen amade covid ge anaba layingpham matik chana thamangamle wapamasi ngaranga ahanba Manipur Rifles Parade Ground Pangthokiba Humbudra Manga Suba India ge Independence Day Thauromgi Chief Guest ke Waronda Chief Minister na Phongdokibani Chief Minister na Makataruduna Lisangama Samapan Nipumapan ge August ke Tang Taramanga da British na India Maning Tambaleba Kama Oina Lauthokibani India Ninka Tamnaba Honakibada Masagi Oizaba Thadoktuna Maraibang Ningkiba Laikhidraba Singh ngasi Aikhoina Awaba Nungaiba Phongdokle Prime Minister Narendra Modi asi tungi uba misangni sana laibak Manipur bu state song ko oinanabagi state cabinet na pass tawkre lenga gasna war on drug makatana chataki gane hana popi pambi tharamba singi lamsingda sentok leba manamasing thananabagi scheme semle scheme masagi makada tingi lamsingda kanaba pidai state asida first track court lingle case kaya lokhatuna maraleba sing therapy kre border area bihangda police outpost sing hangduna and kaina drug pusilakpa sing ar ga khusamna duna ngak senbagi thabakya paikhalle Chief Minister na mahake warol pidringai mamangda bharaki machu ahum ki piral singkhatuna jati gi isai sakhe contingent singna piba salute Chief Minister na okay Masagi tungda President Madden yang na tongan ba Chief Minister Madden Singh tongan ba ranked lady ba police person sing the pikhi Tharamasi Manipur gi tongan ba district headquarters sing da pangthoki India na British loilam gi makuttagi ningtamba pangkhibagi humbutra manga suba ningtamba nome Independence Day thoram district administration da kaksang sinduna DC kaksang gi complex ta ngarang pangthokre Deputy Commissioner Kaksing D. Gangmai IAS na athoiba meeting oidana pangthokiba thorampa aduda Kaksing Police ke SDPO ke Gitchandra MPS na Parade Commander oiduna Great of Honor pikhi athoiba meeting DC Kaksing D. Gangmai IAS na India ge machu ahumgi piranta pahenki thorongi matangda DC Kaksing D. Gangmai na Kaksing district asida COVID-19 thengnanaba honabada Manipur lenga ke Chief Minister N Birena hona birakiba amadi district asida ladiba MLA Mari amasung district asida ladiba Lanagi hospital singna lokiba thodang ka adubo thagapa phongdoki amadi district asige hal worker sing tax force sing club organization singe volunteer singna tongan ba hiram singda thodang lokiba kudimangna hona bikiba punamang mahake thamoi nungdagi hainingai leitena thagapa sophongdoki Makatana so COVID-19 tengnabada punna thodang lominaduna hona ministry haina phongdoki Tharonggi sarukama oina Kaksing district ke manungda mathau ningtina pangthokleba civil amadi police ke personnel sing officers sing COVID-19
थेंगनबदा थौदांग लौरिबा कोविड टास्क फोर्स सिंग volunteer singdasu appreciation certificate piduna ikai khumnaki tharamadada kaksing district police ki sp victoria yangkhom kaksing district ki adhyaksha upa adhyaksha amadi tongan ba official singsu sarugya ki amaramda district administration technopol nasu technopol government high school ge ground da thoramase pangthoki tharamadada dc technopol naurem Prabinna athoiba mitung oina sarug yaduna baraki macho ahum ki phiran changkhaki tharonga mari leinana mathauda pungning changba tongan ba department ki staff sangda appreciation certificate genthoki DC president Prabinna phongtokhi bada Chingi district singi manungda Technopan district asisu vaccination tawbagi chang 60.76% oide covid ki vaccine ase kapthopan natna atopa pambai leite Madam Maduna district asida leiriba mipung khudimangna covid ki vaccine ase kapthopiyo haiki Mori dasu additional deputy commissioner Mori nasu sinduna ADC office complex da humbudra manga suba independence day ki tharom pangthokre ADC Mori ke jadumanina baraki machu ahum ki phiran changkhaki tharomadu da SDO Irengbam Dinesh Kumar Mori police ke ASP LO Sangboy Gangte OC Dilkumar amadi atai official kyana sadugyaki Thawan district su district administration thawana sinduna lebak asige humbudra manga sobe independence day district asige headquarter mini secretariat complex ta district asige deputy commissioner rangna mai rank pitana india ge machu ahungi phiran pahenki tungda thawal district police ke DSP ops A Calendro MPS na Parade Commander Oiba Police Contingent na Piba Salami Deputy Commissioner Tawana OK Ngasigi yamna chamna pangthokiba thorampa aduda COVID-19 laichan amarambo oraga mass pass chatkidre adubo district asige tongan ba bibhagta thabak tawriba mathau masakhangba karmachari marphudara romda manamathum amadi appreciation certificate piduna ikai khumnaba otke Manipur da haukiba pung kumarida mioi chaniga humbudra manga nauna covid positive oiba thengnakhre mioi taruk na lekhidre nauna positive oikriba sing amadi lekhidaba mioi sing ase tharaga state sida punba covid compound case masing lakama lising ni pant chamanga nipumanga amadi lekhidabana lesang amaga chadre tarataruk sukre pung kumari asida mioi lesangani chama Marphumdoi test tauki state sigi oina pandemic ase hawbadagi ngasi phawbada apunba mioi laktara mathoi lesang yang khaimapan janipang kulumdoi test taukre Kaksing district ki oina hawkiba pung kumari haibadi ngarang August ki tang 15 ge nungtin pung ani dagi ngasi August ki tang 13 ki nungtin pung ani phawbada mioi kuntare nauna positive oiba thengnaki pungpham sida mioi chamaga marphudar ni thoi test tawkibagi manungda lainga kida mioi chamaga nipu taruk test tawbada mioi kuntaru positive oiba thengnaki aduga Zeban hospital da mioi kulumdoi test tawbada mioi ama positive oiki ima hospital da su mioi kulumdoi test tawkibada positive oiba amate yaukide Malemasida COVID-19 positive oikiba punba migi masing koti kunt lak marpumatoi lising nipumari chatru nipunitoi yaure masagi manungda mioi lak nipumdoi lising humbudra nipant chama humbudra terena lekhidre case koti tara nipant lak humputaruk chama marpumarina narambadagi parakre Hariba pandemic asina khwaidagi hena sathing piduna positive case masing khwaidagi yamba lebak asi USA na oire lebak asida positive case koti ahum Lak humudra mari lising humputaru chatre tarani pantheng nakre ani suba so level lebag na case koti ahum lakuni choi lising kumanga chamanga tara humdoi thengna duna India na oire aduga case koti ani lak ahum lising humpumari sumna nipumari thengna duna Brazil na ahum suba da leiri India ge oina di case lak humpumdoi lising ani chatru humpu thengna duna Maharashtra na hanbada case lak kuntrataru lising marphutara Chama kulumdoi thengnaduna Kerala na anisuba amadi case la kumapan lising kumapan chambari humpumari thengnaduna Karnataka na suba solaba state oidi Senapati district Bisnupur Maninge Manung Channa Leiba Leimaton Kulda Hokiba August Gitang Mangada Tabak Sugani Haina Chatkiba Nambol Poijing Chingdage
Takhelambam Arun Chahi Kumari Apopale Kidraba Takhelambam Kaibibu Tamtina Pubagaloinana Onairaba Matung Hatu Pidamle Mark Housing Poising Teramakonda Mamaboki Mayim the Labane Numbol Poising Awang Poising Chingmang Laikai Dege Nandaibam Nelakanta Apopan Nandaibam Iboton Koba Mioi Amana Tabakson Gade Haina Pukibene Tadosagi Matanga Poising Jingning Juvenile Club PCJC Teramakong Youth Club TYC Amadi Lekai Asige Nupi Kanglumna Nuaitaba Amadi Pendaba Pungdoragli Laikitraba Arudge Haksangda Tamtina Pubagi Amadi Ot Naibaki Mami Jauna Tari Maramasuna Misi Asigi Matanga Tuba Matamda Langana Amadi Lamdam Asida Ladiba Civil Society Organization Singna Achumbalangla Langsin Ama Atubada Tidopiduna Miharpa Putok Pinaba Miamdagi Maten Nirakli Karigumba Togdok Asigi Matangda Lengana Haksina Lautrabadi Lupsing Asina Akanba Kongzang Jangsinaba Semsade Hairi Manipur Lenga ke Agriculture Department Deputy Commissioner Tawbangi Kuthangda Pirakiba Urea Har Singh Ngasisu Tawanda Kendra ge Manung Channel Leba Tawal Moijing de Yantokre Deputy Commissioner Tawbangi Lamsang Makada District Agriculture Officer Tawalna Sinduna Pangtokpa Urea Har Yantokpa Aduda Moijing ke Lomi Saniromda Ohungma Mamalda Har Pangankre Urea Har Yantokpa Asige Makasa Tarakpa Oina Hingsu Tawal Kendragi Tawal Melagrant Amasung Kangabo Kendragi Kangabo New Marketa Yengani Haire Manipur State Sumang Lela Council Amade Theatre Mirror Ani Sinduna Pangtopa Theatre Training on Moirang Parba Tradition Ngasi Impalge Palace Compounda Labor Ibuyama Sumang Lela Sanglenda Haudokre Haukiba Chahi Singda Trainee Yangkaidagi Humbudra Pauna Saduk Yaduna Tha Amachupna Jatharamba Workshopase COVID-19 ge Laichana Maramoiduna Trainee Kun Kaktana Saduk Yaduna Numit Taramangani Kak Pangtokadariba Workshop Adu Haudopage Asambatharamba Duda Project Director Padma Sri Nava Warepa Camp Director Sanginatak Academy Awardee S.S. Hamanta Amade M. Puni Marsi Lemana President Member Sengoike Ngasi Semai ke Entrige MLA S. Dingo Singh Amadi MLA ke Loinabi S. Sita Devina August ke Tang Taram Doige Patriotic Day Amadi August ke Tang Taramanga ke Independence Day ga Mari Lenana Kangla Tombi Orphanage UJB School da Chatuna Kanasula Izatraba Angang Singda Sana Thangnaba Seng Hawai Thum Thau Jini Amadi face masks Amadi sanitizer ni Singba Tengbang Krei Ngasi tingbang ke pibagi achamba thoramba duda MLA na makatana ngasi orphanage asida lakliba asiga anirak subadi haina mateng pangbagaloinana matam punamakta kana sulaisa draba asigumba angang sing asigidamak lebli amadi icha sing ngaktan haina phongdoke August ki tang taramdoi amadi August ki tang taramangana lakpa asida pikliba angang sing asida su anoba thonagaloinana miamdagi Mithoi Mihenba Oirangnaba Laidika Amadi Apamba Sempam Natraga Sana Kunabada Puneng Jangnaba Haike Lamsangi Ka Hena Awa Anananglaba Amadi Kudake Oiba Togdona Marampa Oiraga Lekidraba Imong Kiada Leptana Mateng Pangnabage Wakalonda Linkatkiba Like a mandate group LMG Manipurge active member Kumbi 1 number 6 da Leba Inauba Nongmai Temp Housing Mahake family member Punamaka Loinana COVID-19 positive Oibadage Awapam da Tariba Asida LMC ge Thomisingna Lanai Oina Kaiganaba Sel Amadi Nomada Sangtraba Yadaba Asa Athak Singh Ngasi Tengbang Kre LMC Manipurge advisor Sobita Mongzam secretary Sorokhaibampo Ozid Assistant Secretary Ningombampo Ongbi Ranibala Lema Executive Member Moirangtam Rosant Member Salamba Ongbi Vazini Debi Amadi Taunazam Sangitana Jingba Maru Eba Member Singna Kumbida Leba Inau Bigi Yumda Chatuna Sel Amadi Asa Athak Singh Asi Tengbang Kibani Tulihal Mayay Lekai Welfare Association TMWA Yaripo Tulihalna Ngasi COVID-19 ge Ani Suba
Sapugi awasai tank Panglaba Club Asina Konba Yumtong Jahunga Marputarada no muta sang Trabayada Chanatanga Polam Sing Tangbang Oina Yatokre Tengmang Polam Yentopa Aduga Mari Lainana Achamba Thoramda Tulihal Jilla Parisad ke member ke Inauta Devi Tulihal Gram Pansai ke Pradhan ke H Khalik Angtha Gram Pansai ke Pradhan T Manihal Yaripoko OC MD Ria Saha Social Worker Kalabna Chingba Mekiana President Member Sing Oina Sarugaki India Pumbagi Oina NCERT New Delhi Nasinduna National Gate Thakta Pangtopa All India General Education and Audio Video Festival 25th Edition ge competition section da lamdam sige Maming Laidaba Film Director Birendra Salamna direction piba preparatory stage ge Angang Singhe Damakta SCERT Government of Manipur na Putopa Education and Video Film COVID-19 versus online class na category asige akwaidagi phaba West Video ge award fanglakre Hariba film asige editor so oidiba lamdam asige video editor Yoi Mayai Mongsabana Bharat Pumbage Oina category asige West editor ge award so phangkre Ningsing Bayai Haukiba Sahi Lisangane Tarateret Su Festival Asimake edition da Birendra Salam the direction piba the head teacher Haiba video film Amana Bharat Pumbage Oina West video film ge award so phanglakrabane Department of Education te esna handa pangthokiba graduate teacher ge written test examination da Ziribam ke apply tawriba candidate kuntrama thoida local preference PB naba all Ziribam graduate teacher appearing candidates ke information da na publicity secretary Thaudam Ratana Thadarapa pau amana pongdorakle makata na pongdorakpada Ziribam gi damakta post Yankai Humdoi Hangle Amade district specific and non-transferable Hinasu notification da Mayak saying na Panbana Ziribam gi candidate preference Pipam Toktabra Hinasu Hangle Ngasi ayupung tarataba matamda Manipur Student Federation MSF Ziribam District Committee na sinduna to excel right to life haiba thimda Taratre Suba Athoba Pebam Chitaranjan Mangange Laikidabagi Ningsing Thoram MSF DC ke office da chamna pangthokre Ngasigi Thoranga Mari Lainana Ziribamgi Usa Tholda Leiba Orphan School New Life Academy da Social Service Amadi Usara Suthake Ningsing Thoram aduda Maira Paibi CHOs Amadi Mahiroi Singh Kayana Saruyake Athoba Pebam Chitaranjan Mangange photo da laishu katuna ikai khumnaba utke pangtholiba thoramge matangda sarugya khiba azuka ge president M Maipaksana Mangang MSF DC Ziribamge advisor and Dharmenda Maitene Singh Bana Wangang ki lamdam asigi chingi mafam singda security ge labs leheloidabani laingang na masigi thabak Lokat Kadabani Haina Wangkem Assembly Constituency ge Mutu Oidiba MP CCI ge Vice President Kaisam Megachandra na Pongdorakli Ngasi Wangkem Assembly Constituency ge Manung Chanba Charangpat Mamang Laikai da Pangtopa Usara Thabagi Thoram Amage sidelined Oina Pongmi Singa Unabada MLA Megachandra na wapam ase Pongdokibane Chatkiba August ke tang Taramarida Chandian district ke headquarter ge Japho Kaital da traffic police ke bot ama police ngi mamang maktada miyamna maithaba asi thaudoka adu yamna laibak thibani haina MLA Megar Chandana nungai taba phungdorake amadi Manipuri chinge area singda home department ke activeness leiba ude haina su phungdoke Singi area singda home department gi Masigi kanos effectiveness masi laiba oina ude in front of the police officers and the security personnel adigi mamang makta haitai police ki boot ki mai ga thaba sida control tawba ngamdawa masi am laiba thibani Azadi ka Amrit Mahasab ka Mari Lainana Chamagataramdoi Battalion BSF CI Post Peace Ground ga
Churasampu Forest Division ga puna khusamnaduna Peace Ground Tuibongda Paksana Uthabaki Tharam Pangthokre. Tharamadu Chamagataram doi BSF Battalion ge commanded Hidam Subol Singhi Miang Makada Churasampu Forest Division ge official Singhi Yang Pangthokibani. Mausagi Khal Kaidana Thamnadaba Amade Akoibagi Saktam Ngak Sen Bada Logadaba Thaudange Wasak Lominake Haina Sarwand Das Deputy Commandant Haike Image TV ki staff oina cable network asina haurak badagi cable network asibu chakal hamnaba thodang kya su lobiramba Sri Thoksom Ramesho Singh Kaksing ning tholai kai Thoksom paring da leibana COVID-19 laisana marambo oiraga manung matam sadana lekhidabada ngasi Image Cable TV ke partner Singh amasung staff Singh yauna minute amatumina leptuna awaba phongdo pagaloinana imung manungi awabada su sarugya sari Afghanistan ge Kangkhong Chairaduna Ladybug capital Kabul dage Indian Foreign Ministry staff yauna mioy chani hena mapam adudage puthorongna bathabak lokale haidi Talibana Kabul city lawsangkrabagi matungda city aduda yamna chawna tangdu leitadaba thokli Indo-Tibetan Border Police ITBP ge personnel chama Afghanistan da leiba Indian mission na ngakseli Commercial flight Singidamak Afghan airfares Tingzen Kre Afghan President Ashraf Ghani Lebagadu Thadukuna Singh Kre Hairi Lebagadu Dagi Mirebang Masa Singh Chadhan Kina Bagidama Cabinet Secretary na Foreign Ministry official Singa meeting Pang Togli Maramasida Indian Embassy ke Mioy Singh Matamsana Putok Haudriba Karigino Haina Wahangkya Hangnadakli Talibana city Matang Lokshin Naba Haurakpadage Ate Leba Kimio Kade Afghan Thaduktuna Jakrabane Hairi Afghanistan Civil Aviation Authority na Yakra Punamak Red Road Taunaba Kangangkre Kabul Airpace Pauduna Paibade and control Tobangam Dabai Haike Nomaina Kapadagira Natraga Miam Nesan Nakibadagira Maram Asengba Kangdana Kabul Airpota Mio Manga Secret Ngarang Nomaizin Ginumidang da Presidential Palace Adu Talibana Loksing Kibani Haidi Meghalaya ge Shillong ge Maulai area da CRPF personnel Puduna Lakpa gari da protesters singna attack sathakre charangna bathokpadagi Shillong da state government curfew thamjangkre mobile internet service tingjangkre Chief Minister Conrad K. Sangmagi Yumda Sakhangdaba Singna petrol bomb langsinduna attack Sathakrabagi Tungda CRPF Gari Singdasu attack adu Jatharakibane Hairi Maulai area da Masing Yamlaba Naha Singna Lambida Tire Kya Mai Thare Haibage Pau Phangbadagi CRPF Gari adu Thawzalakibane CRPF Zawan Singna Lathi Sas Tauduna Binocular Media House Amage Gari Ama Aka Etoi Thoke Amade Gadi driver Aduso Asopan Nankre Hanaki Lalhoba Luchingba Amabo Police na Nomaina Kaptuna Hakrabagi Tungda City Adu Hingsa Ge Thagdok Thokibane Marakasida Meghalaya Ge Home Minister Lakment Rimbui Phamthadokre Chief Minister da Judicial Inquiry Tongna Sutak Sengkre Police na Kaptuna Hat Kraba Mioi Adu Aina Thingkraba Hindu Trap National Liberation Council ge Masana Masabu General Secretary ni Haizaba Sadister Phil thank you Kowi Haidi Hauzik Arubada Maroiba Pau Amane Pizari Sanalaiba Manipur State Song Oinana Bagi State Cabinet na Pass Tokre Haina Chief Minister and Birena Haikre Tabak Suan Gane Haina Pukiba Mioi Ama Onairaba Matunda Hato Piramle Theatre training ko on Moirang Parva tradition Nasidage Hodokre Loinana Afghanistan da commercial flights and fiber things in Kre Kabul airport Miyanga Sekre Image PAODAM Ngasigide Matang Sidaloijere Meng Tabiri Besumbo Amukahna Kumsari